Masi phongkiba tongan-tonganba pausising amadi social media gi pausingi update puduna lakjari ahanbada maruoiba pau Myanmar gi current state military junta amadi militant ani gi marakta akanba mongda khot thonakre arambai tengol Kangla apunbo kholau gi update singa loinana India government na matam pumbada Manipur miyam gi damak lepli haina Narendra Modi na phongdokre Manipur da ain kaina sangsil lakhiba immigrant sing khunda leida haloi haina governor na phongdokibagi wapam sing Kuki Mla tarana athubada separate union territory semnaba PM da memorandum pisingre bisingani kulumdoi dagi Manipur da thokliba thodok asi yamna laibak thibani mahoksagum ing tapa hanjilaknaba center na akanba mongda honari center na miyai phanaba honari ba asida miyamna mateng pangbiyu haina PM Modi na phongdokre Prime Minister Manipur da laklibasi ta tawba lakpani haina Youth Congress ke kangbuna yaningdaba phongdoktuna khongjang changsinkre NHCN GPRNK na Nagaland da fake currency racket ama thugaikre former Chief Justice Susila Karki na Nepal gi ahanba nupi Prime Minister oina wasak lokre MU ki Meitei Singa PM gi Manipur khongjat boycott tawki Thobal gi mafam kayada su PM gi khongjat yaningdaba phongdoktuna khongjang sing changsin naki PM na Meitei amadi Kuki Kanglop ani bu tongan na unakiba asina aronba agenda ama chatharabra singnare haina Youth Front MPP na phongdorakli Supreme Court na lebaki mafam pumnamakta bambola thaba thingnaba khangankre center na warisin puraknabagi honabagi mami udri haibagi pausing update purakli Hauzik pau sandongna pijari Myanmar gi current state of military junta na akanba attack chathari militant tara gi mathakta sire hari hauzik makhata na nakal ani gi marakta akanba khut thokna bana makhata ba asi ana gi pau ngaiminaba tari Hoda di Bama lagi ya. Makatarakpa arambai tengol gi lusing purel koronga ba khuman gi update ta Facebook social media da ngangba chaiba lawba khongba lebak ningba gumna asengba da su thoktuna tawrabadi arambai tengol yaudi haiduna chairiba ngangbadi chumi sungthok thoktuna arambai tengol na tawdena chaibadudi landabra asigumba chindang lebak ningba social media keyboard warrior masing yamna leibana mina usitabani masi mai paktribani haudokluba mang tharuba kaya atatai tahanbagi chanabi ama leiri aduna arambai tengol su mafam matam yenglaga thaidok thaijin tawduna thabak tawba tarakle si haiduna warubiroi haina update tawri korongan ba khumangi makha tarakpa update ta ning tambagi wangangni doran kap ta mi fulli 14 August ta lebak ningi 15 August na happy oshalakani ngarang nahandai lebak ningla isi ngasi adum loire irabo de ngai minerasi haina update tawri makha tarakpa arambai gi aroiba update ta mayamgi apambasi ima nangasu ubiba khangbiba oire Meitei gi senglaba laifamlen Kangla fawba hek changba ngamhankhide maram chatna nang lakpaini imana pungkok kokthokliba chamthokliba se nangi nakoktu Meitei aikhoida churakani khangbagi lakpiranu pamjadre Amuk Hanna yengjaningdre ma lakpada okpa chatliba yengba chatliba noisibu kok pandrabra nasagi right hak to achumba nate mina sananingba mongda sanahanganu mikap thokla oba kanglai chapumna makhaina asumna update tawri Makha tarakpa Kangla apunba kholau gi update ta nakal amadana seng frida yensinnare nakal amadana pochai kudingmak loina tangsinkre mamal loina hengatkre haibasi khangbiyu chak bora chabi chabasing kokto haina asumna update tawri Hauzik pauchegi pausing amuk sandongna pijari Prime Minister Narendra Modi na Churachandpur gi peace ground da wangangbada internally displaced person IDP singi lupa crore lising ahum gi special package ama lakthokre mayum makai thadokduna lanjenari ba mioi singi damak mangjauna na lupa crore samanga kaithokpa laikrabani peace ground da tinkiba miyam da wangangladuna Prime Minister na makhata na hai lebak asigi oina tribal community pumnamak chakotlanaba honaba haibasi khwaidagi maru oiba thodangni tribal area sing Sakwat Hanabagi damak hanba oina dharti aba janjatiya gram utkarsh abhiyan chana hanba haure
Manipur gi culture da nupi singbu matik mayai pinabagi thorang mayek sengna uba fangi lengakna nupi singi matik mayai hengat hanaba thorang kaya su lokali Manipur gi nupi singi kudongchana bagi damak lengakna working women's hostel kaya sagali state asibu ing tapa nungai yaipaba amasung khumang choksin bagi kudam ama oinaba lepal leitana honari Manipur bu mapung phana semgat sagat pagal loinana athuba matamda IDP sing ningthina khunda leita handuna ing tapa lamdam ama oinaba honabada central government na angamba thodang logani lup khudingmak ing tapna lambi khudingmakta thoraknaba appeal tawraduna Prime Minister na haiki India government na matam pumbada Manipur miyam ki damak lepli mayum makai lejadaba miyoi singi damak yenglaga anoba yum lising taret sanaba thorang lokhatle Manipur da tungi asa chauna leiba mafam amani haina palladuna mahangna makata na phongdokpada laibak thibadagi Kanglup ki Hanna sunabana ningthiraba lamdam asigi mingchat thiale mayum makai thadokduna relief camp singda changjapam loduna leiriba IDP singa unaduna Manipur da anoba asagi mangal ama piba ngamlagani haiba thajaba thamlakle mafam kudingmakta mapung phana sengbat sagat pagi thorang paikat na bagi damak ing tappa phibam lehenna batangai fade haukiba chahi 18 gi manungda awang nongpok lamdam tongan ba mafam da thokiba Hanna sunabagi thogdok pumnamak mapung phana waroisin puraki hojikti miyamna ing tapagi lambida mai onsilaktuna chawkhat thorangi thabakta ahenba miyeng thamlakle handakta sing amasung tampaki mafam singda tongan ba lup singa wari sanaduna ing tappa puraknabagi matangda yanaba Puraki badu puning thogat ningaini haina phongdokhi Prime Minister Narendra Modi gi Churachandpur khongchatta charuk yakiba Manipur gi Governor Ajay Kumar Bhallana Churachandpur da pangthokiba public meeting aduda Manipur da ain kaina changsillakiba immigrant sing kunda leita ba yahalloi haina phongdokre Governor na makha taraduna hai peoples beyond the border haina khangnariba illegal immigrant sing asi masak khangdoktuna maramda halankinabagi khongthang lokatpaga loinana hojik Manipur da yumlon nariba Myanmar dagi ain kaina changsillakiba immigrant sing asi thengna Naba state government na asoba singnaba amaga mayokna thabak tawri wafam asi governor na Churachandpur da pangthokpa public meeting amada Prime Minister Narendra Modi gi mamangda phongdokhibaga loinana Manipur asi soidanamaki chakhat lamjenda khumang choksinba state ama oibata natana shanti oiba state ama athuba matamda laklagani haina phongdokhi governor na makata na hai beyond the border singdagi lakpa lam khopchinba miyoi singda kaidongnungda aikoi gi lam piroi state ama sung center government na Masigi matangda akanba miyeng thamduna ain kaina laisilliba immigrant sing takthoknaba honari governor na makatana amuka phongdokpada state government asina irang asina maram oiraga mayum makai mangan khraba IDP singbu phase ahum thokna khaidoktuna makhoigi resettlement amasung rehabilitation tawnaba state asida thorang tawba hokre Manipur da makatana irang thoktanaba gidamakta ahenba security personnel sing amadi quick response team sing maru oiba mafam singda deploy tawduna thorakpa irang sing matam chana laksinaba sem sari haiki governor na makha taba phongdokpada Churachandpur gi praja mayamda Prime Minister Modi gi Beksit Bharat mission gi makhada athapa khungang amadi singnung manungda leiriba miyambu chakotpagi mangal phangnabagi damak akhanaba miyeng thamduna chakot thorang thabak sing paikhatpa hore haina su phongdokhi Prime Minister Narendra Modi gi Churachandpur khongchat manungda BJP KPA amasung independent yauna punna Kuki MLA tarana athuba matamda political settlement ama amasung masagi legislature leijaba separate union territory ama semnaba joint memorandum ama pisinkre Kuki MLA tarana pisinkiba joint memorandum aduda hairibana Manipurda minority community singda tathi tawoi bagi thabak sing kaya chathaba yauna state asida chathaba hingsagi thawong singna maram oiraga makhoibu valley area dagi namfu Tanthoraki maram aduna chap manaba room amagi makhada valley ga punna leminaba haibasi oitoklaroi afaba yumthangnaba ama oina leminarakpa khaktada shanti oina leminaba ngamgani valley dagi tokhaina leiba asina makhoigi miyam shanti security amasung tangdu leitana leiba ngamgani Prime Minister Narendra Modi gi Manipur khongchat asina state asigi political future da ऐतिहासिक ओइबा अहोंबा अमा पुरकपा ngamgani haibagi thajaba chauna lei loinana athuba matamda legislature leijaba separate union territory ama sembagi wafam asida dialogue chathanaba taksilli haina palli amaromda handak thokiba Kangluki irang aduda victim oikiba Thalon Kendra gi MLA Phunjagin Baltisu mahaki lanai oiba memorandum ama Prime Minister da pisiladuna lisingani kulumdagi me marida
Mahangna Chief Minister Office ta Kangluk ki irang na maram oiraga Imphal da panduna leiriba Churachandpur gi miyoi asoi angam yaudana chalan khinaba pangthokiba security meeting ama saruk yaruraga halakpada Rims Rota miyoi kharana akanba mongda attack torokpadagi mahak tamthina sokhi loinana thodok asina maram oiraga mahakpu paralyzed oibata natana ngasi pawba handicap oiduna leiri Zomi Kuki Mla community ani asi Imphal amasung Valley district singdagi pulap tanthorakhibanina physical amasung social oina Haujikti tongan tongana leire maram aduna separate administration athuba matamda pibinaba taksinki Mizoram airport dagi helicopter da Manipur gi Churachandpur da lakadaba adusu nongsingi phibam phattabana maram oiraga Imphal International Airport ta nongthilpung 13 minute nimpu rom chatpada thungki Prime Minister na airport ta thunglabada Manipur gi Governor Ajay Kumar Bhala amadi Chief Secretary PK Gawel na airport ta taramno opaga loinana Churachandpur gi damak Laikhagi lambida khongsan ki Prime Minister ki khongsat aduda Governor AK Bhala Chief Secretary PK Gawel su loinaki Prime Minister ki khongsat asida pamdaba thodok sing thoktanabagi damakta akanba section torang sing lokatuna Prime Minister na Makhagi lambida Churachandpur tamna chatuna Churachandpur gi peace ground da pangthokiba miyamgi oiba mifamda saruk yakhibaga loinana Lupa crore lising taret chahumgi major project taramari uyep uyung tamkibaga loinana lupa crore lising ama chani sumna ahum changna semgatliba project tara taret changaduna miyamda kusinnaki Modi ji Modi Youth Congress ki Kangbuna Prime Minister Narendra Modi Imphal da lakleba khongchat asi tat towat khongchat ni Manipur gi irang Modi na thokat bani Modi gi khongchat Manipur da nungsiba khongchat nate tat ki khongchat yaningde miyam da ut chaibani haiba kolaw kaya lauduna nungthil pung ama minute ni phurom tabada Congress Bhavan dagi Prime Minister na wangangpham oigadoriba Kangla fawba thomjin naba honabada Manipur Police ki Kangbu ga yamna chawna muknaba thokre Youth Congress ki khongjang loi naha chama romna Prime Minister gi khongjang asibu yaningdaba phongdokpaga loinana maru kokthokpa yauna khongjang kaya changsin ki Youth Congress ki naha singna Congress Bhavan dagi Kangla gate phawba thomjin naba changsil lakpada Congress Bhavan ki gate mamang maktada police singna thattuna thamki Pungkhai amaronggi matungda nakal animakta mungnaki police ki Kangbuna khongjang loising adu tankhaiduna mai pakhan kidre khongjang adu da saruk yakhiba Youth Congress ki lusingba amana phongdokibada Sahi ani hena Manipur da irang thoktuna Manipur miyam awaba nanglingai matamdadi Prime Minister na noma phawba Manipur da lakpidana tumina leisin ki wahi ama phawba phongdok pikide ngasi Manipur da lakliba si Manipur miyam da ut chaiba amadi ta tawba lakpani maduna Prime Minister ki khongchat asi yaningdabadagi khongjang asi changsin bani haiki mahana makata na phongdokpada Manipur da tholiba irang asi solution ama puruknaba ngasi phawba PM na honadriba karigino irang asina maram oiduna relief camp ta leiriba IDB sing amadi lamdam asigi naha singi oiba free education program ama phawba ngasi phawba chinbidana leiri maram aduna Prime Minister ki khongchat asi tat tawba lakpa khongchat ni haina phongdokhi Izakna lit toba NNCNK na Nagaland amadi masiga thangnana lariba state singda operate toba fake currency racket ama thugaikre hariba racket asi NNCNK Kangbo Baso Ato Kilonser Hokato Busena Sip Finance amadi Mastermind oiraga chalaibani hairi aijakna lit toba NNCN GPRN gi MIP gi secretary Atosuna phongdokibada haukiba August 18 da Dimapur dagi nupi ama fake currency note lupa lakh Nepal ga konana fakhi farba miyoi adu wahang pahang chatabada NSCNK Kangbo Busogi Ato Kilonser Hokato Busena lit tawraga sponsor Nepal na back tawraga fake currency racket asi chalaibani haina phongdokhi hairiba fake currency racket asi Guwahati Itanagar amasung Nagauna singba mafam singda best tobani mahana makata na phongdokpada fake currency lupa lakh kun gi senpham ama Manipur da genuine currency lupa lakh 15 ga exchange tongna khare fake currency lupa lakh Nepal na Mizoram da genuine currency lupa lakh 3.5 aduga Dimapur da fake currency lupa lakh 10 na genuine currency lupa lakh Nepal ga exchange tawba laikre fake currency lupa lising yankai nambagi lupa lising kun pi Nungti numit khudingi makhoina fake currency lupa lakh amamam aduga chayolgi oina lupa lakh manga print tawi hairi hariba racket asi lisingani kulumdoi dagi active oina chalaiduna multi state operation asi horakhibani hairi
Nepal da Jet da Lusingduna Sanction Kiba Kongjang Namaram Oraga Lebak Adugi Prime Minister KP Sharma Oli Mapam Singthu Graba Matungda former Chief Justice Susila Karki Lebak Adugi Hanba Nupi Prime Minister Oina Wasek Lokre Nepal gi President Ramchandra Paudelna Susila Kargi bu interim government asigi Prime Minister Oina Wasak Lobagi Thorom Adu Ngarang Pangthokibani Thorom asiga mari lainana Nepal gi President Ramchandrana mathang chahi lisingani kuntaruki March mangada Nepal gi election pangthokani haina laukthokre former Chief Justice Susila Karki na interim Prime Minister Oina Wasak Lobagi Thorom Aduda Cabinet Minister Kayasu Saruk Yakhi interim government asi Nepal gi Army Chief Ashok Raj Singdel amasung President Ramchandra Paudel anina yauna tongan ba stakeholders singa wari sanaraba matungda former Chief Justice Karki bu interim government asigi Prime Minister Oina Wasak Laukibani Nepal gi Army former General Bananal Sharma Paudel su Home Minister aduga Kulman Gesingna Water Resource and Electricity Om Prakash Arialna Law Minister Oina Wasak Lokre Hami Nepal gi founder Sudan Gurungsu Information and Broadcasting gi Minister Oiraba Yai interim government asi lingkhat kibaga loinana Kathmandu yauna Nepal gi mafam kayada thamlamba curfew lokthokre Prime Minister Narendra Modi gi Manipur Khongjat Manipur University gi Mahiroi Singna akan mamongda protest tawbaga loinana Go Back Narendra Modi We Condemn Hills Hello Visit haina kholau kaya laukre Manipur University gi yamlaba Mahiroi Singna Go Back Narendra Modi haina kholau kaya lauduna campus tagi MU Gate tamna tholakpada yamlaba police personnel singna thatuna thamki khongjang aduga mari lainana Mahiroi Sing adugi maikei dagi phongdokpada lamdam masida thokliba irang asi matik saba lucingba leiba tarabadi thoklamloi haujik PR leiri haiduna makhoina daita pumba thaidokduna thamba yaroi ngasi phawada lamdam masida thokliba irang asida political party singna makoigi lucingba singi yaka yengduna thabak tawba natana center da chatlaga irang asi loisinna bahona kiba yaurabara party dagi resign tawkiba yaurabara haina hangladuna center dagi di IDP sing asigi damakta relief ki tengbang kaya ama pirakre adubu hairiba tengbang polam sing adu IDP sing da hakthengna yahonba nate IDP singi thum leibada lupa lakh 35 phawba changkhre haina media da phongna kiba yauriba aduni amarom da Prime Minister gi khongchat aduda IDP singi oiba akhanaba thorang sing paikalagani makoibu Makaida Atubada Hanjilalagani Hypo Wapam Yaudabana Kongjang asi Yamna Artha Yaudaba Kongchat Amani Maram Aduna Prime Minister gi Manipur Kongchat asi boycott tawbani haina phongdokhi Narendra Modi gi nomagi oiba khongchat yaningdaba phongdoktuna Manipur gi mafam tongan ba singda khongjang changchin nakibagi saruk ama oina Thobal district ki tongan ba mafam singda Mairapai bi singna kholau kaya lauduna khongjang changchin kre Thobal district ki sangai yumpham Lilong Arabdi Thobal Lesang Them Nongpok Sengmai amasung Khangabok Lamlong Kaithelda Mairapai bi singna makuta play card paiduna sit in protest sathaki sit in protest aduda Manipur da lakwa India ke Prime Minister Narendra Modi go back Manipur dagi aspa lauthu India government ki divide and rule policy kudak telepu Manipur gi warusin puru haiba kholau sing lauki amarom da Prime Minister gi khongsat asibu yaning da phongdoktuna Thobal district ta Nongpok Sengmai gi akoibada leiba khul 13 gi apunba loop Environment Protection Committee gi ima singna Nongpok Sengmai da Prime Minister Modi gi khongsat boycott tawduna sit in protest pangthokhi Narendra Modi na Manipur da lagliba khongchat asida marik chumba agenda ama loina raktana Meitei amadi Kuki Kanglop anibu tongan unariba asina Manipur miyam da aronba agenda ama center lengakna chatharabara haibasi Manipur miyam pumana singnana hangliba wafam ni haina Youth Front MPP na akan mamongda yaningdaba phongdokpaga loinana Imphal gi Polo Ground Maningda Leiba MPP Office Tagi Youth Front MPP gi Thongmi Singna Kangla tamna khongjang changsinnaba thorakpada Manipur Police ki kangbuna chemjenduna mai pakhan kidre khongjang asiga mari lenana MPP Youth Front ki machin chatpa amana phongdokpada Manipur miyamna thenglariba chahi ani makhai fajilaklaba kangluk paselgi oiba irang asida akiba fanglaba thoganingdaba thodok kaya thokpada natana lebak miyamna kha chiktuna awaba chaitheng kaya mayokna duna laklaba phawba wafam amata phongdok khidraba PM Narendra Modi na Manipur da lakliba si wahanthok leite haina phongdokhi
Supreme Court na Delhi amasung National Capital Region NCR kaknatana lebak ki mafam pumnamakta bambula thaba thingnaba khangankre lebak asida leiriba citizen khudingmakta pollution akaiba pihendabagi pandamda athingba si India gi mafam pumnamakta chanahangadabani haina Supreme Court na phongdokre Delhi amasung NCR region da sahi amarom bambula thaba thingbagi mayokta Firecracker manufacturer singna file torokpa application amagi hearing chataduna Chief Justice Bhushan R Gavaina lusingba bench amana haiki madudi Delhi amasung NCR khakta pollution thohandanaba thorang lokotpa yaroi lebak asigi mafam pumnamakta bombola thaba thingduna pollution thohandanaba thorang lokotpam thoi Justice K Binod Chandra su yauna bench aduna makhata na haiki bombola thabana nungsit molhan nabaga loinana noise pollution thohanduna miyoi hakselda chawba akaiba pi haiba pumnamak khangnaraba wafamni bambola saba amasung yonba singna court ki wail asibu singnaraduna file torakpa petition amana haiki madudi bambola sabagi industry asina imung kayagi hingnabagi lambi oiribani sahi amarom athingba thamlakiba asina maram oiraga miyoi kayagi hingnabagi lambi da chauna apanba pire petitioner singi maikeida lepkiba senior advocate Dama Sedari Naidu amadi K Parmesorina haiki madudi Nungsit motpagi chang hantahanabagi pandamda green crater sijinnanaba yahanbagi wafam pukhalakpa phawba korna ayaba pidre kumjalisingani kuntaret kunipal phawba bambula sanabagi license pirabasu court ki athingba sina maram oiraga manufacture firecracker industry na makhata na bambula sanabagi khudong chaba lehendre haina Association of the Firecracker Traders in the Collective and Haryana Firework manufacturer na wakalakhibani hairi Makatarakpa aroiba pauda National Identity Protection Council NIPCO gi kunmanga suba foundation day silver jubilee gi thorom kachamtong elangmam lekai da leiba lup asigi office da pangthokre thorom maduda NIPCO gi president Y Premjit NIPCO gi advisor Sunil Kumar United People's Front UPF Manipur gi President Nongthombam Rupachandra Manipur Peace and Integrity Council MAPI Council gi President KC Romeo amadi Coalition Against Drug and Alcohol Kadagi President Hizam Priyo Kumar na mitung lensing oina saruk yaki thoromaduga mari lainana NIPCO gi President Oinam Premjina haiki madudi sahi ani hena saitheng nangduna lakliba irang asida center government na warisin purukna bokhona bagi mami taba ude masida natana lengaki ngahaki khanabagi mawongda phuru amada amuk insin tawduna lairi National Highway sing free movement oilagani haiki bo wapam lairabasu ngasi pawba chathok chasin tauba thingduna lakli oirakliba phibam masida India government na lokalakpa thorang singda mayamna peningai oidre haina phongdokhi